Chhattisgarh da Maoists singgi mathakta joint security operation touringei cheirakta Jammu and Kashmir da terrorist singna nongmei kaptuna khut tharakpada security forces singgi marakta asok apan yaokre. Chhattisgarh gi Bijapur district da Maoist singgi mathakta apunba security team na anti Maoist operation chachaduna lakpada hauzik phawbagi oina naxalites nupi mari yauna mioi taru hatpa ngamkhibaga loinana khulai kya lakhutpa ngamkhre. Marak asida Jammu and Kashmir gi Kishtwar district ki manung channa leiba chatro gi umang amada khulai paiba mioi khara leire haiduna pau phangbadage army CRPF amadi local police singna sangsilubada nongmei kapthorakpadage nakal ani gi marakta nongmei kapnabada apunba security team dage mioi sing asok apan nangkhre amadi fibam ka hena sokpa mioi ahum mafam atudage airlift tawduna puthokhi. Thaudok asna maram oiraga district asida akanba seksing thawrang lokhatuna Jammu da leiba army ki White Night Corps CRPF amadi local police ki apunbana ngarangdagi operation Trashi 1 haudoktuna terrorist sing takhainaba mafam aduda changsinkhre. Handak chahi haurakpadagi hauzik phawbada Jammu and Kashmir da terrorist encounter ngarangi thaudok asiga punna ahumlak subani. Mamangda Katwa district ki mafam anida January 8 amadi January 12 da security forces amadi terrorist singi marakta khut thoknakibagi pausu leiribane.